Lakhipuronline putoksaba November ki tang 19 Leibak pokpa numit ki Khomjinba Pao tabirase Ahanbada maruiba Pao Combine harvester season aduna lau khawba hudokpagi thoromama hayeng singribonda pangthoklagani Maifagi manga suba chahigi mipam pangthoktuna warep kayamaram laukhre Poirei apokpa maru chinglen khubamgi humpumapan suba ira thorom pangthokre Irungbam basantana mitei mayekta iba lamdang amada kopa wari masagi lairik phongkre Taramapan suba National Master Swimming Championship ta ngangbam birolana gold ahum silver amalaurakre amasung Tripura gi mitei macha Dr. Bisal Singhana Mr. India amadi Mr. Universe ki title phanglakre Hauzik mapung oiba pau tabirase Hayeng Jumsa Kaisha Nimit Ayuki Pung Mapan Tabada Bikasi Agro Company Limited Singirbonna Department of Agriculture Government of Assam Ki Mateng Lauduna Combined Harvester Season Aduna Lau Khawba Marathaba Masung Phau Humdokpana Chingba Mesina Pangthokpa Hudokpa Ki Thoromama Singirbon Part 5 Mahadev Leikaida Pangthokadori Panba Yai Hairiba Mesina Si Lakhipur Constituency Ki Manung Chana Laiba Khungang Singda Ahan Boina Sizinakbani Bikasi Agrona Lau Singuda Selthum Chakhwanana Bahonariba Sida Mesin Sizinabagi Achoba Khunjangamani Lakhipur Ki MLA Sri Kausik Rai District Agriculture Officer Mr. Ahmad Yauna Pangthokodoriba Thoromasida Lomi Singh Amasung Miyamna Combined Harvester Mission Asina Lau Khawba Haubagi Thoromasi Midyeng Taminasi Haina Bikasi Agro Ki Director Sopon Asangbamna Khangalakli Manipuri Youth Front of Assam Maifa General Headquarter Gi Mangasuba Chahigi Mifam Kamranga Rail Crossing Dalaiba Mitei Hotel Dangarang Ningthokaba Numita Pangthokre Maifa Ki President Thangjam Projena Mifam Mapu Oidana Pangthokiba Mifam Aduda Maifa Ki Tongan ba branch singdagi members singna sarukjaki Mifam na lekna kiba warip singi manungda Manipuri loan bo Assam Sarkar gi Associate Official Loan ohenabagi damak lakliba December thada khongjang makhathana changsinba December thada miyam ge ba mifam kautuna akanba khongjang changsinana bahonaba haina warip nakhi mifam na Sabir Ahmad Khan bo Maifa gi Assistant Secretary oina khanki amadi Maifa na saukatuna Jaipur da Hizam Irabot ki mitam khinba loinana Chandrapur da chahi taret khunta kiba gi mitam Manipur levi khinana bahonabada Maifa na mapung phana saukot pa haina su warip Numidasigi Mifamda Khangjarakpam Krishnam Honna All Assam Students Union ASU Central Committee gi Executive Member oina khalakpada Maifana Harau Tayamba Phongdok Pagaloinana Chamlaba Lengyan Khudul Tamduna Ikai Khumna Botki Mifam aduda Maifa gi Chief Advisor Saram Herajit Legal Advisor Phanjobam Loknath Ningombam Ranjit Ton Singh Tampak Mayam Salaudin Wahengbam Suren Soram Thoiba Ingudam Ranjit Changamayum Monindra Uttam Sarmana Chingba Akhanaba Miyoi Singna Sarukjaki Haina Maifa gi Secretary General Tampak Mayum Salaudin Khangalakli Chahi Khudingi Hiyangai gi Thanilda Pangthoktuna Lakpa Poirei Apokpa Maru Chinglen Khubamgi Humpumapan Suba Irat Thorom Ngarang Pangthokre Irat Thorom Asiga Mari Lenana Poirei Apokpa Maru Chinglen Khubamgi member Chirom Raghumani Nahai Irat Thorom Asi Hojik Oiriba Manipur gi Tangdu Leitadaba Tanja ama oibana Miyoi Kharana Harau Kumai Tobidana Bahairakkiba du Aikoi Sujaningi Adumainamak Laifam Asida Chahi gi oina Irat Thoni Todaba Yadaba ama oibana Pangthoksabani Laifam Asida Kariguma Makhal Amatagi Jagoi Segi Thorom Yaujate Masi Harau Kumai gi Thorom Sunachade Haina Phongdoki Loinana Hojik Oiriba Manipur gi Tangdu Leitadaba Phibam Asigi Damaktasu Mahusagi Phibam da Hanjinana Bathauni Jaki Thorom gi Manung Channa Ima Leibakta Thawaina Pontha Oikraba Athauba Singi Damakta Minute Ani Tumina Leiduna Awaba Phongdoki Ngasi Iramdam Agi Ima Leibak Mitei Leibak Lairi Pakta Habadi Manipur da Lairiba Irang Sina Maram Oraga Kogi Kanagumba Kogi Karanasu Kogi Athingba Wafam Kha Laibadu Koi Madusi Shangdoksage Namdi Koi Ngasi Pangthok Shariba Thoramsi Harau Kumai Natrakai Kogi Jago Isai Nomai gi Thoram Nasde Masi Chahi Amagi Tangai Padana Lai Yoiba Pangthok Tabajataba Kogi Ibdo Hom Singu Koyum Line Thowatin Kokmar Withoi Kan Sidaba Hariba Masum Malem Ima Ibdo Ima gi visual hongba sahi magi tamdaba jataba sahi magi pangthok taba jataba lai gi oiba ahak pa jathang amagi makha ponna
कोरे यपोक मरुपना सही हुम्बु मापल सुपना पांथोक सरक्तुना लाखिबदो नसिसु तंगाई फदने कोई हारिबा लाइगी ओइबा काइफद्रबा थौरमसी मसा मनाय ओइबा मसारोय मसुरो ओइबा ताइबंग पुनमकी जायफननबगी दमक्ता ngasi akoina sinjaba thauramni masida akogi mitai lepakta thoiba thaudoksigi damuktasu aigi ini ipaisa ngatani sili nawtani akoida su nuaitaba pawe madugi damuktasu akoina mapugi mapamda roimagi mapamda jamna ing chap ing chipba jaifaba mitai lepakama lairi pakama hinjalaktana jaibi marang kaiba dum mitai lepak iram damama oirasano aibibudo imana thokja bibasunu aiba wafam sisu thamjage aduga ngasigi pangthok chariba thorum sida akogi thingbiri baisnaw singna adu akoi support tauje maramdi akoina pangthok chariba waraba iram damna ngasi waraba tanjas repana harau kumai aki amo no pokhebagi thorum di akoisu jajaningte aduga madu akoisu support taujate aduga ngasi akoina pangthok chariba thorum side akogi mapugi oiba laigi oiba tangai padana pangthok tabajadaba masi pangthok ragati masi ki China se tengsi masa manai oiba masa masu oriba taibang oibe koida thanga taba adung laigi ahap jatang laibana maram odaga hariba thorumsi ekoi tangai phadana pangthok sabani amasung lengdi Kangan Japama Manipuri Kala Academy Lakhipur Khonongna Makal Kayagi Oiba Jagoi Sei Tambiba Academy Sidangarang Ningthokapa November Kitang Kuntretagi Takpi Tambiba Hokre Saruk Jabi Ningba Singna Secretary M Gopimon Singagi mobile number 6009-005-745 number asida pau phobirak namba haire Apunba khungang mapan chawkholu pas kandegi mifam pangthoktuna chahi changlakpada pangthokadaba thorom kayagi matangda khanakre haukiba November gi tang 13 nongmaijing numita kasargi batri par meitai khungangda leiba Bhairab Mandir Mahadev Sanglenda apunba khungang mapan chawkholu mas kandina senduna lupki president Kaisam Bidapatina mifam mapoiduna pangthokre hairiba mifam asida daista lupki vice president K Mangonjao TH Jogendra H Babaton TH Chandidas Auditor B Nimai Chan Sharma Amadi Special Invitee TH Babal H Birhari Amadi TH Birendra Chingbana Dais ki leiting oike mifam asida tinkiba oja sing amadi executive member kamayamna magi oiba wakolon phongdoknaki lubasina hairiba baskandina koliba meitai khungang mapan asida haurakliba naharol sing kayabo larik ki lamda amadi sana khonabada karamna kari tauraga makhoi tungi punsida samaj ki tungi responsible oiba citizen ama ohenanaba tengbangba haibana chingba hiram kaya da khana nainaki hairiba hiram kaya adugi manungdagi ahan boina lower primary amadi upper primary class 7 phawbagi mahiroi singbu anoba chahina changlakpa 2024 gi January thada art competition rhyme competition na chingba pangtokpa haina lepnaki aroibeda lupki assistant general secretary A Harisna Thagatwahi Piraba Matungda President na mifam adu loisan ki haina lupki General Secretary Maisnam Jiten na khangalagli Ngarang November ki tang 13 ningthokap numit Tolen khun mamang lekai ward number 4 da Mera thagi aroiba wari liba ga mari lenana Tolen khun khungang gi oiba wari liba gi thorom pangthokhi hairiba thorom asida Lakhipur gi ikai khumnazariba MLA Sri Kausik Raina Chief Guest oina saruk jaki hairiba thorom asida Lakhipur Noyagram GP President nominee Ngangom Brajakishor amadi Ngangom Roba Kantana daistafam ki haina Tolen kun Mera Committee gi President Naurem Lukesor na khangalagli পুরুষকে শ্রদ্ধা জানানো পূর্বপুরুষদের উদ্দেশ্যে শ্রদ্ধা নিবেদন করার জন্য আমি যতটুকু জানি আজকের আপনাদের এই কার্যক্রম এবং এটার জন্য আপনাদের কিছু অনুষ্ঠান আছে যেগুলি আপনারা পাঠ করবেন পূজা করবেন পূর্বপুরুষকে সম্মান জানাবেন এবং আজকে আপনাদের সবাইকে এই কার্যক্রমের উপলক্ষে এই দেব পূর্ণিমা উপলক্ষে আপনাদের সবাইকে শুভেচ্ছা জানাচ্ছি অভিনন্দন জানাচ্ছি
Malem gi apunba Maitai Lining Loop ki Luching Purel Sayon Bakhuman gi Lamjing Lamtak Makhada Lanka gi Thomi Singna Sinlangduna Baluhandor Dalaiba Moirang Them Dharma Maitai ki Sangaida Ibudau Ibendo Aniki Chahi gi Haikat Lekat Tambagalwinana Maitai Ekhoi gi Lining da Hanjilakpagi Humputare Rak Suba Sariwasak Pare Hanbagi Thoroma Mangarang Pangthokre Writers Forum Imphal na sinduna Irungbam Basantana Maitai Meyekta Iba Lamdang Amada Koba Wari Machagi Lairik Ama November gi Kuntareta Imphal gi Nagabampal da Leiba Forum gi Office ta Phongkre Lairik Phongbagi Thoromda Nauraibam Indramani President Naharol Sahitya Premi Samiti Imphal Amadi Lamabam Biramali Sahitya Academy Awardina Chief Guest Amadi President Oina Sarukjaki M. Notilal Secretary Writers Forum Imphal na Welcome Address Piki Panbayai Aiba Irungbam Basanta Manipur State Kala Academy Award Fangkraba Aibani Masagi Lairik Nipan Rom Phongkre Hauzik Writer Forum Imphal ki Vice President Oiri Thoromda Dr. Longjam Sangita Lecturer CC Higher Secondary School na Vote of Thanks Piki Swimming Federation of India ki Makhada Karnataka Swimming Association Asilangtuna Taramapan Suba National Master Swimming Competition 2022-23 da Sarugyatuna Men's Eventa Ngangbam Birola Singhana Gold Medal Ahum Amasung Silver Medal Ani Phanglakre Karnataka gi Yemekere Swimming Pool Mangaluru da November ki tang kunmari dagi kuntaruk phau pangthokiba Swimming Championship asida Kasar Binakandi Part 2 dagi Ngangbam Birolana meter chambri freestyle meter chani gi freestyle amadi meter chama gi freestyle da gold medal ahum lawki aduga meter chani medley da silver medal amalorokhi mahangna championship asida mamangi chahi 2021-22 da pangthokiba championship dasu gold ahum amasung bronze amalorokhi bani panbayai Ngangbam Birola Singha Kasar Binakandi Part 2 dagi Laikhidraba Ngangbam Rukini Singha amasung Ngangbam Ongbi Haurongbam Ningol Numit Lai Devi gi machanupa atomani Mahak Hauzik Indian Army da Subedar oina thabak puri Championship asida Mahak Service Sports Control Board ki maike dagi saruk jaki bani haina oinam Syamanandana Phongdorkle Bodybuilding ki lamda Tripura ki bodybuilder Dr. Bisal Singhana Mukhana Mr. India amasung Mr. Universe ki title lawraktuna miyam gi pukning chingsinkre International Federation of Bodybuilding amadi Fitness na sinduna Maharashtra gi Aurangabad shahar da pangthokkiba competition da gold medal phangduna Mr. Universe ki title lawrakre Mathangda India Bodybuilding amadi Fitness Federation asinduna pangthokkiba Mr. India competition dasu gold medal phangkhe November ki tang 22 amasung 29 da Indian Bodybuilding and Fitness amasung Maharashtra Bodybuilding Association asinduna Kolhapur da pangthokkiba competition dasu Maharashtra Sri ki title phangkhe hauzik phawbada Maharashtra Sri ki title asi mahakna nipan rak phangkre hairi Tripura gi meitai macha amana asumna mathang bodybuilding gi lamda mingchat purakpa sida miyamna ngamkhoi leitana haraute amba phongdokna khe panbayai Dr. Bisal Singha Tripura gi MLA Yelam Birajet Singha gi machanupa ahalni haina Agartala dagi RK Tarunjet na paudam lakle Nungairaba pau khu tang chikpa nerve ki anaba khwang janglin gi anaba brain amadi BP stroke oiruba singi anaba kayabo digital clinical magnetology scanning therapy na layengba yahale
layeng asina hidak amata yaudana haksangi sel amadi vital organ singbu mathau ningthina pangthokhanduna I tongta leiramba amot pasing sengdokpa ngamali amasung kidney liver heart amadi brain gi mapangal kankat handuna hakjang phana thamba ngamali magnetology scanning therapy asigi kanaba lobiu masimak lengsin birago energy healing center first floor smile market central road silchar 1 Nongmaijing natabada numit khudingi ayuki pung 13 dagi nungthilgi pung 1 phawa layeng seri chief consultant Dr. M. Santikumar Singha lifestyle medicine consultant Harvard School of Medicine USA certified mobile number 9435070286 ai Lakhipur khumangini lesumangini aju hana ai chatpa ngamamde ajikti Dr. Santi da jengwadagi phadana chatpa ngame aigi iming kabok lei kauri ai turu bedagi hakchang je khwang se na dana chatpa ngamdadana adu sargi clinic te yembedagi ai khare haji chatpa ngame aroi beta maroi papau amukhanna combine harvester season aduna low khawba hudokpagi thoromama hayeng singribonda pangthoklagani Maifagi mga suba chahigi mipam pangthoktuna warep kaya maram lawkre poirei apokpa maru chinglen khubamgi humpumapan suba irat thorom pangthokre irungbam basantana mitei mayekta iba lamdang amada koba wari machagi lairik phongkre 18 suba national master swimming championship ta ngangbam birolana gold ahum silver amalawrakre amasung Tripura gi meitei macha Dr. Bisal Singhana Mr. India amadi Mr. Universe ki title phanglakre Lakhipur online YouTube channel gi Khomjinba Pao sandok chaba ngasigi oinadi matang asidaloi jare